ngarang nahan Konchakhulgi mi 18 phakibado ngasi ayuk mi 12 nupi angang yauraga thaduk pire adugi maraktuda hojikse mi taruk nupa tarukti thadokna lehori aduga ekhoi naga gi side su kuki tramari se thadokre hojiki situation sida ekhoi hangningi ba question se nahan thokiba kolenga kozim gi karaktuda kuki khun ani karaktuda pastor yauraga hatkiba thodoktuda kari relation laidana kari mari lainadana Konchakhul gi mi innocent villagers myamda kari gi phabano haibo question amata waningi aduga lemhoriba mi do atuba matamda thadoo hojik ekhoi gi joint tribe council amasung FNGC na su ultimatum se piraga 12 hours piraga ekhoi gi matam budi loire adubu ekhoi gi United Naga Council gi apex body amana ekhoi gi ultimatum su ngasi nungdang pung 3 phau leiri aduna asi manung sida athuba matamda hojik phakiba mi taruk to akai atik yauduna thadok bigadabani haibise ekhoi gi demand duni aduga asi matung sida thadoraktaba taradi afa phattaba mayamse ekhoina karisu dai puroi haibise ekhoina dum thamjanimbani aduga hangjaningsina ekhoi government sina su hojik public bu hostage thambaga laiba matamda ithau thausadabagi moong laibase yamna penden haijaningi moina security force leiriba laimukhongi army gi area dana phaki bani adu kari tawraga leibra moi myamse aduga government gi side hojik phau thausadana asi ana leira phau public mayam bu hostage tawraga leib phau asomda government na yam serious oina lawdabase yamna pende na haijaningi mi taruk to athubada thadokpa matamda koi sinapati da koina kuki macha khara phabadu su koi thadokani haibase koi gi se dum haijabani